ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯗ ꯀꯣꯏꯁꯟ ꯍꯪꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯈꯨꯝꯗꯨꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯧꯔꯁꯦ 10K मिलन नाम को भाई चौ 10K योगी कंग्रेचुलेशन थैंक यू भाई चौ ꯕꯥꯏꯆꯧꯔꯥ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯒ ꯀꯟꯐ꯭ꯌꯨꯁ ꯆꯠꯀꯦ ꯇꯧ ꯍꯥꯏꯕ मिलन नते मिलन नाम जया सिंहा खाम 7770 कई लमदैनो क्लास क्या कारगे तागल खोंबाल मैल काई दगिनी ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ अने ग्रेजुएशन लोरे अंगोम मोलिना 6091 नबानी से कई लमदैनो सही कया सूरगे क्लास ना कया नो नचिना नाव रो नबानी से इबानी टाइम खोंबान मैं लेकाई देगिनी सही ना आइगिना 20 रंगना आइगिना 23 क्लास ना ग्रेजुएशन तौरी एने ग्रेजुएशन लोरे हाय हाय कजिन होइदिने कजिन होइदिने होय मालेम ngambi takhel lambam 505 dada ani gi nupi gi ming habiro nupi leite nupi leite den ming habse yadre mani mukbang khoi gi yama gi tai magani ka bada ma'am mani mukbang su follow to the body follow to subscribe to the body subscribe to send mo ti nunga ne wow nai re brother thank you bro Thoksom Mani Chandra 10K congratulations thank you brother मथंगदा यूजर है ममिंग से लेते ब्रो कई कई मिंग कौगे क्लास क्या कारिनो आइना किनिस कौए माइना संतोष कौए आइना ग्रेजुएशन तौरी मा ग्रेजुएशन लोएगे कविता आयेकपम है वाउ 10K कांग्रेस थैंक यू सिस्टर अदे मथंगदा लेम 98 है को कई कई मिंग कौगे क्लास क्या कारिनो कई रमदैनो ब्रो अनि की निपी की मिंग हाबिरो आइना किनिस कौए मागिना संतोष आई ग्रेजुएशन तौरी मा ग्रेजुएशन लोएगे निपी लेते मथंगदा कविता आयेकपम 3327 है को ब्रदर अनि से कई कई होना बिरिगे इचिनिनाव कया होइगे आइगी सो अन्नी होय इचिनिनाव से माइ सो अन्नी होय से नुपी अमम ले छात्र होई होई मथंगदा पीएम नासिमा है ब्रदर नोय अनि की गर्लफ्रेंड लेब्रो गर्लफ्रेंड से हजि फाउगिदि लेते मथंगदा लोलितो ओइनाम है को केक तौरो अदो नोइबानी कैरमदैनो नोइबानी नचिननाव रो क्लासु हाइरो हाय बानी कजिन ओइदुने इमा पोमिना बोय बको स्माइल केकी मुबान से तौरके स्माइल खाइजले नफु द फारा तो न माले अथंदा चंचन पांगबम 9529 है को दानी से काई दिगिनो हाबिरमो टाइम खमन माया काई दो ओइदुने मथंदा अरुणा लोरेम मथंदा रोटी राव दुगा रोएनी से नचिनना रो हाय कजिन ओइदुने पारोना संगीता जोइना मथंदी सिंजू चाबिरो चारके सोइदना नोमा यूजर dp1s संगीते कई लमदगी नो एनी से अदुगा क्लास क्या क्या कारी नो मिंग कई कौके टाइम कुमार मैं काई दोइदिने क्लास आइना ग्रेजुएशन तौरी मा ग्रेजुएशन लोइगे किड्स वीडियो मनी मतुम 9524 बदनी सही क्या सुरगे हाइट का वेट का सु हाइबिरमो फुल सपोर्ट थैंक यू सपोर्ट तो विबगी आइगिना सही से 20 ओइरा मागिना 23 हाइदा हाइट चाहिए 5.4 रे अना 5.7 फुल सपोर्ट थैंक यू फॉर सपोर्ट थंगदा सना खुमनचा कांग्रेचुलेशन फॉर 10K थैंक यू नखोय अनि करम स्कूल तमगे युमना करिरमदा आशा खुंबिरम हौजिकसे आई कॉलेज तौरी ग्रेजुएशन तौरी कॉलेज मणिपुर कॉलेज ता मथंदी कई हाइनो रमदा कई स्कूल तममगे हाइरो ना हाय कई स्कूल थाने तममबरा थाने तममबदी राइटरगा मिलेनियम का आइना हेरिटेज का सेंट जोसेफ का होय कोमेट तना 11 12 तमे मामई फायरबम मथंदी नाप्रुम चाबिरो चारके बदा सोय मथंगदा विद्यानंद गांगबम है को ब्रो अनि से कई मिंग कौगे करिनमदगिनो सही क्या सुरगे आइना केनिस को माइना संतोष को आइना सही 20 माइना 23 करिनमदैनो से टाइम खमन माइ लेका होइदे बको सना तोंबा निंगथौजम 9944 ब्रो अनि कांग मनुंगदा खिजी साबिरो खिजी जे चारने अमुक चारके अमुक ना अनि का संध्या लेसुंगबम ब्रो अनि की मरकता चेनिन से करमबगी ओइदुना चेनिन से इबानी मकी ओइदुने मिंग ले तो साबिरो टाइम खमन माइ लेका आइना केनिस को माइना संतोष
Rayon Lion Z Hoi. 2206 Brother ni kairamdagino haibiramo Tang Khomman Mai Lekai Berlin Sanasam Mangang haiko Ming haibiramo ano upidu nokhoi ani fajana hairamo Ming se aigina Kenis Maina Santos Aigina Santos thangda user hai maming leitra nabani kai tamni ge hairo ai college tammi graduation tauri ai graduation loya thangda user ke jet hai ko maming leitra ko bro ani gi favorite color ai gi favorite color se green oidune aigina blue ga grey ga bro ani gi favorite manipur youtuber si je adum mukbang chawda ngauze bro ani gi chaning lam Japan sigi Japan oidune anime pambo oye aduna bro anina pamjaba Hawaii aigina yen thongbo oidune bro ani gi s aina 23 aina 20 oidune family members kaya suge aigina mari suye aigina ahum mama baba gi ming akhoi magi mingna premi bara yaikhom papa gina premjit yaikhom ko magina Indira ko bagina Mohen aduga ichinina kaya suge haibiramo aigi su ani mai su ani oidune next video da soina khumbiro ngairamage ko thagalakpa kanda soidane ingbiro aina anja janu ta athangda user pg hai ko bro kinisamadi bro Santos ani gi girlfriend leibra hai leite athangda na pakpa maibam hai ko bro ani je thamoi singbo radi adom na koiriba nupi singdagi maming haibiramo leite ne ko ma haine moi sing ma mini ai Rasa Sritong Jam BD 5 go hai ko bro ani gi girlfriend da maming haibiramo bro comment soidana pa girlfriend loi hang leite girlfriend so leite thi la leite ras sapana langoi rizam hai ko kairam degi no no ani se time khoma mai lai ka oidune nathangda Bina Rani Devi hai ko qualification no ani maki ai object graduation tori ma graduation loiga single or no single MD Luffy White hai ko brother mathangda di no ani na thongnaga charo ama hekta sa ke soidana thongna soidana hekta thonga sa ke Meneka Khungdong Bam ani hai mai ko hai paje samu piro nang mai ni hai ni se opte sam masa ge ai style hai ta bai samu pana thangda Anjali Kongthon jam hai ko bro ani se YouTube tong ni bai wa khan pawali se kai ri no si je dum mukbang yeng badagi chak cha ba dum mukbang toi toi yeng badagi khaju tong ni pa ma doi di ni ko thang ni je ke hai no oinam kabul lai hai mai ko insta kamai na hangge brother ni nang kamai hangge insta ko Santos Selebam aigi insta Santos Selebam aigi no white kini sain lai bane mathangda lanchen bi thongnaw jam hai ba ko ahan bada dada ani gi ming habi ro aduga chahi kaya surage kairamdagi no aigina Kenis kore maina Santos lamna tang khama mai na ka oidine aduga dada ani se machin manawra kanan hange chahi hande mana chahi 20 anya 23 mana hale kajin oidine nungai ba video ri thak piro hoi thakalakan ngai bang thak tus ma ta hande thangda Jamuna wa he wang khai mai mai ko bro ani se chinena ro kairamdagi no hoi kajin oidine tang khombai mai le kai degi natra yai first gaming hai ko bro matan thongba mu charo charakani nong mata nong su charakan mathangda Tomi White hai ko bro YouTube horokpa kayam kuirage bro ani se kairamdagi no time khongman mai le kai hoidune YouTube hopadi mamang sei thalon dai da hai ado lep pore mara khada lep pore pulama tha taru October November de mai 2023 ko natra hoi tai do ni ko mathangda yai ba khuraijam hai ko bro ani kai taurige hojik bro ani kairamdai no ming kai toge like tammi lamna time khoma mai le ka oidune mathangda Tesh Kumar na mai rapam hoi brother ani se ming kai koge aduga yes kaya surage aigina Kenis ko e magina Santos ko e S hangina tra chahi hangina tra magina 20 aigina 23 mathangda Brecky 2016 sai ko noini gi date of birthday man kai numit poke yam phajana hange mai ne ai gi se date 3 February 2004 oi duba Tuesday nimit po e pokpadi aina 27 12 2001
Maram mokpa kanan heri noini se Aina. larik paning bana kanan heri. ꯑꯗꯨꯁꯨ ꯑꯩꯅ Ma dum haja sana. M in Emin life life se kai oige doctor oining draw. ꯑꯣꯏꯅꯤꯡꯉꯝꯃꯦ Ma di 12 ꯂꯣꯏꯔꯒ doctor giga yamna kaino tawbune. ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯗꯛ 12 ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅꯤꯡꯉꯝꯕ ꯋꯥꯅꯤ Mabu haji sahi kya surage sak uningida. Mabu haji akhoi dagi mama oidune aigena mabok thoe. ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯦ Noini baba mama di kai thabak toge aigina ipa kaino tawe police oye aduga akhoi dagi mama na kaino da MSPDCL thabak tawe mathang da kit yaw kit yaw se kaino ne ya nungai bane mai su yengbiyo ma su mubang tawbane ya nungai ꯃꯉꯣꯟꯗꯗꯤ ꯆꯥꯛꯈꯣꯝ ꯇꯝꯃꯤ ꯃꯥꯏ ꯆꯥꯛꯈꯣꯝ entertainment yam oibane magi su adu yengbiyo mayam support ꯌꯦꯡꯗꯕ ꯃꯌꯥꯝꯁꯨꯀꯣ ꯕ꯭ꯔꯗꯔ ꯀꯤꯠ ꯌꯥꯎ ꯆꯪꯍꯟꯕꯤꯔꯝꯃꯣ ꯌꯦꯡꯁꯟꯕꯤꯔꯝꯃꯣ bro anigi ming haibako ma aigina kenis kawe magina santosh kawe bro ni si chini naura hoi bro kajino idune bro anigi pamjaba mathen aigi je yen thongba oidune ꯑꯩꯅ ꯍꯋꯥꯏ hoi bro anigi lekham hoi se manipur time khoman mai lekai oidune bro ani se direct tamribo ꯇꯝꯃꯤ hoi tammi bro anigi s aigi chahi kun ꯑꯩꯒꯤꯅ 23 Thank you for Ningombam JCDB hai ko tamo santosh se aina namdana koirani koirani ꯀꯣꯏꯁꯜꯂꯣ mathang da tarun kumar hai ko what is your favorite subject hai ko mai se ꯃꯅꯤꯄꯨꯔꯤ aigina maths oidune ꯍꯤꯟꯗꯤꯁꯨ pangai si lo CDD ꯕ꯭ꯔꯣ ꯑꯅꯤꯁꯦ ꯃꯃꯤꯡꯗꯤ bro ani se kayam dagino kaimin koke bro se MLBB sana bro sanaradi ID hairo bro se girlfriend lay bro hai ko khoi bani se time khoman mai le ka oidine ningna aigina kenis ko re minus santosh MLBB sanai ꯑꯥꯏꯗꯤꯗꯣ ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯝꯃꯅꯤ khut ka photo toksalo hoi aingonda same ꯃꯤꯗ ꯇꯧꯅꯩꯗꯤ ꯁ꯭ꯋꯥꯏꯗ ꯊꯥꯔꯒ M kamar hai kamar hai pa da ꯀꯦꯃꯦꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯂꯥꯏꯛꯇꯤ mi sauna ba thaba MC ꯑꯃꯔ ꯀꯣ mathang da ꯁ꯭ꯄꯦꯛ ꯎꯞꯄ ꯅꯨꯄꯥꯁꯦ kuchaji phungjina ba mari bingya wan paraga samai bi re ꯇꯧꯕꯅꯦ ꯃꯥ ꯈꯔ ꯇꯧꯕꯅꯦ ꯃꯥꯟꯅ ꯔꯣꯃꯤꯂꯥ Krajam 9840 hai ka bro ani gi girlfriend lay bro ꯂꯩꯇꯦ ꯅꯣ ꯒꯔꯜꯐ꯭ꯔꯦꯟ mathang da user ꯁꯣꯔꯥꯏ ꯁꯝꯄꯥꯛꯄꯤ oh sure da Sino? bro ani se kai da gi no ꯇꯥꯏꯜ ꯈꯣꯡꯕꯥꯜ ꯃꯌꯥ ꯂꯩꯀꯥꯏ ꯌꯦꯁ mathang da user SO9 hai mai maming lay ko noi ni bu nipi ka koirabo ko kino angang oi ko ꯀꯣꯏꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏ ye khom samina debi hai mathang je noi da gi sa khom girlfriend lay hai ra de de wan thagani no ni ꯑꯊ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯟꯊꯔꯣꯏ Surai Sampakpi si ngasai gitu mari Mari. brother gi nipi do karamba quality chen ba pamge ꯈꯪꯗꯦ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯂꯣꯏꯔꯦ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯗꯤ ꯌꯥꯔꯦ mathang da roman sam soram hai ka bro ni gi s kya suragi ꯑꯦꯛꯁ ꯑꯃ ai ha kai ji mathang da ꯃꯥꯏ ꯑꯦꯛꯁ 10 ꯁꯨ Lakshmi Mayang them hai ko anu pa bro se aseng badana hena kid oye ꯑꯣꯏꯕꯅꯦ oi bane mi kid thi oi bane hai ꯑꯣꯏꯕꯅꯦ mathang da Novaska khamnam hai ko road to 10k journey sida kai kai thingnara ke da haibiro ibani 10k yobusida kasu kaino awabadi yam kana thingnabdi oide ibani imungna full support tawbi akhoi mabongna chahinjang do phajana dum thongbi ibani na ayam thongbo oide ko ibani thongboju phajana haite akhoi mabongna ayam loina thongaga pibane pijabane ꯐꯖꯕ ꯋꯥꯗꯤ ꯅꯠꯇꯦꯕꯀꯣ hoi aduisu asengbodo haibu kino adu haidi hairani bani kana tamdi tammi ꯑꯗꯣ hoi adu waba hairagadi ko akhoi na chabur kanda putumdaba khotaba adu modidi ꯅꯣꯡꯉꯥꯜꯂꯒ ꯆꯦꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ maska je ai manaba oidune khangmarna sirapda mathangda user td hai ko khuai do yam hauti haning me question do hangro mathangda hairage kai kitang su beba haibiradi tabada hena nungai done hailaman mayam amasu engam duni ko adugi sum haijabani da nang oiramni nang wa sam thibane ko mase pangai je loi reiso ꯈꯟꯗꯧꯗꯕꯅꯦ ꯕ꯭ꯔꯗꯔ ꯋꯥꯔꯧ ꯎꯕ ꯌꯥꯗꯦ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯨꯟꯅ ꯈꯜꯍꯧꯗꯕꯅꯦ ꯄꯄ ꯉꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯝ ꯍꯥꯏꯈꯤꯕꯅꯤꯗ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯦꯅ mathangda B mangang haibko mabok haise kana oidino mabose akhoi dagi ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯗꯣꯏꯅꯦ mathangda ꯃꯥꯏ ꯃꯃꯥꯕꯣꯛ ꯊꯣꯛꯄ hoi
Hao Yao Pei Wu Leng hai ko. Where are you guys from hai ko? We are from Manipur. Tang Khuman Man Re Kai. Sabas. English lo chali da. Koi jam PP 8777 hai ko. Chicken fit mubang to biro please. Tawake soyan tawake. Ching tharo si hai ge. Si hai ji. Koi jam Ko sama ni PP. mana ba wan. Ming man hai ra. Masa mata ni. Ma to mai ko. Bro ni si chini na hai cousin oi du ne. Bro ni ki favorite kara kari no. Si ja ai ki green oi du ne. Ai na blue ga gray ga. Thang da user HWI ming lai te ko mai ja. No ni. Bro nu ni di now ni kai ram de gi no now se anga ma cha hai ram ni. Ai ta khong ban mai kai de ni. Si param ji. Mathang da user HJ hai ko mai ja. Nu ni crash kaya kara gi ai graduation tawri. Graduation loi ga ma pham wa re. Mathang da visit ningom bam hai ko. Bro ni se hujik kai honari gi. Ai graduation tawri. Satra ju oi bro ani ki es hire mo ai 20 oi dune 20 hoi 20 phagre 21 changai ne nang hai gro yes nang 23 ai na 23 ma ga bro nabani se nupi ga thira bro nupi thi dri angang oi bro ni se chinin now kaya su ge ai gi ani su ye khoi dai su ani ne isa nupi am ani bro ani se kairam dai no hai bi ro mo nong ma ra ke tan khama mai kai de ne nong ma so na lak piu support lai ga la Mathang da kai hana bro ani se kai su gidra nate bro ni se kai de min jana pao dongam ngom hai man ko dongam ngom hai man ko 539 man ko bro ani se kai de no ming na kai kau ge dani ming tai ho ma le kai de bin santos ka adiga bro ani se kai jal adiga bro ani se crash ka karage ai graduation tawri ma graduation loi ga graduation ka hai je mana graduation tawri ni graduation loi tai ho ma le kai de YouTube channel hang se hai be wa khan ji kana na hanang to roke je kai hai sa mane ko ban ma si se dum han lai ti wa how tawra sira hai taw gi ni dum wa khan je dum mana gre si gi je dum ko mu pang ngam ba de picture thokchom hai mai ko picture thokchom 2700 hai mai bro ani gi ming kai kau ge ai gi kenis ko ya maina santos kai ram dai no time khoman mai le ka du ne Vidya Lakshmi khaide mai ko noi tamo se ming kai kau ge aduga IG username am ta hai ro noi tamo se kana yu nang oi ram ni nang na noi da hai do adu oi ram ni santos ka we aduga ai do mai le ko to re santos selebam santos atraga santos selebam ai le Somendro toijam hai ko namana bra kari no hai mana bati natte bani kajin ne ko mathang gi sina Vidya Lakshmi chanu ko dada ani gi girlfriend lai bra hai laite dada mama baba rai bra ani makki hoi rai ko ba le ke ko ma dada ani je kai kai numit poke ai gina Tuesday da poya ai na Wednesday dada ani gi ming hai mo ai gina Kenis ai na santos tos mathang da avatar Rajkumar hai ko bro ni se kai ram de gino aduga hojina kari kari honari ge aduga YouTube hang sai be si kana na na hodu pirak ke nang khomo tai khoma mai la kai de gini hojina kari hona bi akoi satra oiri adu YouTube hang sai be si khobani mang adum sapa hodo ke tau si ha tau mina ke badum Rosni Bara Raisam hai ko brother ani se khangna ba lai bro laite mari gi tin thoi Jennifer 761 si ja dum comment tarok pani ko best comment da atai su tau de man atai su tau ko ma su dum khoi dum u do ui ma su dum tau bi re ko tan khumban kai le kai de gi mai le kai de ma su tan khumban do du sa ram na mo Basurani Abuzam hai ko brother ni si sini na hoi kajin YouTube na wai sai maming je mai ge mathang di o makok sabi ro charake mathang na su sojan charake user pg 5s hai ko mai brother ani je ni pi koi bro wow kai se de emoji se thoi mo ko se paro ai mo ko ne te ma ka ai ga noi da lak pada nang na pok pizani haibado pizza na pizza hajan ki bagi live ta tu sento ro mathang bi de ai sento kama hani sento elore ai na thana game live ki game tha me ba game ki live tor me ba ai je da ma je pizza da ne pizza mathang lao khoi da lao sa nak ti sa lak no ban mak lao tayai ma kai sa kam na phang de na ban lao du sa tha
ꯃꯊꯪꯗ ꯑꯟꯖ PH6606 ꯍꯥꯏꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯀꯩꯝ ꯈꯪꯗ꯭ꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯔꯛꯑꯣ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯑꯗꯨꯒ ꯐꯨꯜ ꯁꯞꯄꯣꯔꯠꯁꯨ ꯇꯧꯖꯔꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ Thank you. ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯃꯈꯥ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯍꯥꯏꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯃꯥꯅꯦ ꯀꯖꯤꯟ cousin. ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ꯀꯩꯝ ꯈꯪꯗ꯭ꯔꯤ ꯃꯤꯡꯁꯦ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯃꯥꯒꯤꯅ ꯁꯟꯇꯣꯁ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯅ ꯑꯩꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯃꯥꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯈꯔ ꯅꯣꯛꯑꯒ ꯅꯁꯛꯇꯣ ꯀꯤ ꯍꯥꯏꯕ ꯅꯣꯛꯑꯒ ꯍꯥꯏ ꯃꯥꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈ꯭ꯔꯦ 00 ꯁꯤꯌꯥ ꯉꯥꯡꯕꯝ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤꯅ 20 ꯑꯩꯒꯤꯅ 23 siblings ꯂꯣ ꯃꯥꯅꯦ cousin ꯃꯊꯪꯗ ꯔꯤꯗꯤꯌꯥ ꯍꯥꯏꯔꯣ ꯃꯥꯅꯦ ꯔꯤꯗꯤꯌꯥ ꯑꯩꯗꯤ ꯑꯅꯧ ꯎꯞꯇꯕꯁꯤ ꯉꯥꯎꯖꯩ ꯅꯪ ꯉꯥꯎꯔꯦꯌꯦ ꯑꯩꯒ ꯅꯣꯡꯃ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯁꯨ ꯀꯣꯏꯁꯟꯅꯤꯀꯣ ꯆꯥꯕꯒꯤ ꯑꯣꯏꯗꯤ ꯂꯣꯏ ꯌꯥꯔꯦ ꯆꯥꯕꯒꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯕꯅꯤ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯄꯤꯖꯔꯒ ꯑꯗꯨꯝ ꯌꯥꯅꯤ ꯂꯣꯏ ꯌꯥꯅꯤ ꯇꯧꯍꯟꯕ ꯀꯩ ꯆꯥꯕꯒꯤ ꯀꯔꯥ ꯂꯣꯏ ꯇꯧꯍꯟꯅꯤꯡꯕ ꯂꯣꯏ ꯌꯥꯅꯤ ꯃꯊꯪꯗ ꯌꯨꯖꯔ RX7DT ꯍꯥꯏꯀꯣ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩꯔꯝꯗꯣꯏꯅꯣ ꯇꯥꯏꯝ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯁꯨꯔꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯒꯦ ꯑꯩ ꯆꯍꯤ 20 ꯅꯪ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ 23 ꯀ꯭ꯂꯥꯁꯁꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯅꯪꯒꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯃꯊꯪꯗ KB ꯁꯅꯥ ꯍꯩꯀ꯭ꯔꯨꯖꯝ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯀꯩꯔꯝꯗꯒꯤꯅꯣ ꯍꯥꯏ ꯇꯥꯛꯑꯦꯜ ꯇꯥꯏ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯈꯣꯡꯃꯥꯟ ꯂꯩꯀꯥꯏ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏ ꯃꯥ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯑꯩ ꯂꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯅꯤ ꯑꯅꯤ ꯀꯩ ꯀꯂꯔ ꯐꯦꯕ꯭ꯔꯥꯏꯠ ꯑꯩ ꯒ꯭ꯔꯤꯟ ꯑꯩꯅ ꯒ꯭ꯔꯦꯒ ꯕ꯭ꯂꯨꯒ ꯍꯣꯕꯤꯁꯦ ꯀꯩꯅꯣ ꯍꯣꯕꯤꯁꯦ ꯑꯦꯅꯤꯃꯦ ꯆꯥꯕ ꯌꯦꯡꯕ ꯆꯥꯕ ꯐꯤꯂꯝ ꯑꯗꯒꯤ ꯌꯦꯡꯕ ꯒꯦꯝ ꯁꯥꯟꯅꯕ ꯒꯦꯝ ꯍꯣꯕꯤꯁꯤꯗꯤ ꯁꯥꯟꯅꯕ ꯐꯖꯔꯛꯑꯦ ꯇꯧꯔꯦ ꯀ꯭ꯔꯁ ꯀ꯭ꯔꯁ ꯂꯩꯕ꯭ꯔꯣ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀ꯭ꯔꯁ ꯀ꯭ꯔꯁꯁꯦ ꯑꯦꯅꯤꯃꯦꯗ ꯂꯩ ꯃꯤꯗꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯍꯣꯏ ꯖꯣꯀꯔꯗ ꯐꯤꯛꯁꯟꯗꯗꯤ ꯂꯩ ꯐꯦꯚꯥꯏꯠ ꯀꯔꯤꯁꯦ ꯐꯦꯚ꯭ꯔꯥꯏꯠ ꯀꯦꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯍꯋꯥꯏ ꯍꯋꯥꯏ ꯑꯩꯒꯤꯗꯤ ꯌꯦꯟꯅꯦ ꯐꯦꯚꯥꯏꯠ ꯑꯦꯛꯇꯔ ꯃꯦꯜ ꯃꯅꯤꯄꯨꯔꯒꯤꯔꯣ ꯀꯥꯏꯀꯨ ꯐꯦꯚꯥꯏꯠ ꯅꯪꯒꯤꯗꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯁꯤꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯒꯦ ꯑꯗꯨꯝ ꯒꯣꯀꯨꯟꯁꯤꯌꯥ ꯒꯣꯀꯨꯟ ꯐꯦꯚꯥꯏꯠ ꯒꯣꯀꯨꯟ ꯒꯣꯀꯨꯜ ꯐꯦꯚꯥꯏꯠ ꯑꯦꯛꯇꯔ ꯐꯤꯃꯦꯜ ꯍꯥꯏ ꯐꯤꯃꯦꯜ ꯐꯤꯃꯦꯜꯁꯦ ꯕꯂꯥ ꯕꯂꯥ ꯕꯂꯥꯅ ꯏꯐ ꯐꯖꯩ ꯅꯣꯏ ꯑꯅꯤꯁꯦ ꯀꯩ ꯅꯣꯏ ꯃꯔꯤꯅꯣ ꯑꯅꯤꯁꯦ ꯀꯩ ꯃꯔꯤꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯀꯖꯤꯟ ꯃꯣꯏ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯏꯅꯥꯎ ꯀꯖꯤꯟ ꯑꯣꯏ ꯍꯣꯏ ꯃꯊꯪꯗ ꯊꯣꯏ ꯈꯨꯟꯗꯣꯡꯕꯝ ꯍꯥꯏꯀꯣ ꯀꯩꯂꯝꯗꯒꯤꯅꯣ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯤꯡꯗꯤ ꯁꯣꯏꯗꯅ ꯈꯨꯝꯃꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯃꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯃꯤꯡꯅ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯃꯥꯒꯤꯅ ꯁꯟꯇꯣꯁ ꯇꯥꯏꯜ ꯈꯣꯡꯕꯥꯜ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ KSH ꯁꯨꯔꯆꯟꯗ꯭ꯔ ꯍꯥꯏꯀꯣ ꯕ꯭ꯔꯣꯒꯤ ꯑꯦꯁ ꯍꯥꯏꯕꯤꯔꯛꯑꯣ ꯂꯝꯒ ꯍꯥꯏ ꯑꯩꯒꯤꯅ 23 ꯃꯥꯒꯤꯅ 20 ꯂꯝꯅ ꯇꯥꯏ ꯈꯝꯕ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯊꯪꯗ ꯀꯩ ꯍꯥꯏꯅꯣ ꯅꯥꯕꯦꯟ ꯅꯤꯡꯊꯣꯡꯕꯝ ꯍꯥꯏꯔꯣ ꯅꯤꯉꯣꯝꯕꯝ ꯅꯤꯡꯉꯣꯝꯕꯝ ꯍꯥꯏꯀꯣ ꯅꯠꯇꯦ ꯍꯣꯝ ꯇꯨꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯀꯣ ꯃꯥꯏꯁꯦ ꯅꯤꯉꯣꯝ ꯊꯣꯝꯕꯝ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯍꯣꯝ ꯇꯨꯗ ꯃꯊꯪ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣꯗ ꯃꯊꯪꯗ ꯀꯩ ꯍꯥꯏꯅꯣ ꯁꯟꯖꯥ ꯅꯤꯡꯉꯣꯝꯕꯝ ꯍꯥꯏꯀꯣ 6688 ꯍꯥꯏꯀꯣ ꯅꯕꯥꯅꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯗꯥꯏꯇꯤꯡꯒ ꯂꯣꯏ ꯀꯥꯏꯗꯧꯔꯦ ꯑꯩ ꯀꯥꯟꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯗꯥꯏꯇꯤꯡ ꯇꯧꯔꯗꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕꯁꯦ ꯐꯔꯛ ꯇꯥꯕꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯋꯥꯕꯅꯦ ꯑꯗꯨꯅꯗꯤ ꯆꯥꯅꯤꯡꯕꯅꯦ ꯌꯥꯝꯅ ꯌꯥꯗꯕꯅꯦ ꯑꯃꯨꯛꯀꯁꯨ ꯃꯥ ꯍꯪꯉꯦꯀꯣ ꯁꯟꯖꯥ ꯅꯤꯡꯉꯣꯝꯕꯝꯅꯤꯀꯣ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯂꯝꯒꯦ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯃꯨꯛꯕꯥꯡꯒꯤ ꯕ꯭ꯂꯣꯛ ꯑꯍꯥꯟꯕ ꯍꯧꯕꯗꯨꯗ ꯋꯦꯠ ꯀꯌꯥ ꯂꯩꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯌꯥ ꯂꯩꯒꯦ ꯀꯦꯖꯤ ꯀꯌꯥ ꯍꯦꯟꯒꯠꯀꯦ ꯋꯦꯠꯁꯦ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯋꯦꯠ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯃꯦ ꯊꯝꯈ꯭ꯔꯦ ꯍꯦꯟꯒꯠꯇ꯭ꯔꯤꯀꯣ ꯑꯩꯒꯤꯗꯤ ꯃꯌꯥꯏꯗ ꯖꯤꯝ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯑꯩꯒꯤꯗꯤ 59 60ꯁꯦ ꯁꯤꯗ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯃꯦ ꯋꯦꯠꯇꯤ ꯑꯩ ꯍꯧꯖꯤꯛ ꯋꯦꯠ 60 ꯂꯩ ꯑꯩꯒꯤꯅ 67ꯒ 68ꯒ ꯑꯅꯤ ꯍꯥꯏ ꯂꯩꯕꯅꯤ ꯃꯊꯪꯗ ꯊꯣꯏꯕꯤ ꯔꯥꯏꯁ꯭ꯔꯝ ꯍꯥꯏꯔꯦꯀꯣ ꯆꯥꯛ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯩꯇ꯭ꯔꯤ ꯑꯩꯗꯤ ꯍꯩ ꯑꯩꯗꯤ ꯂꯣꯏ ꯍꯩ ꯃꯥ ꯍꯩꯇꯕꯅꯤ ꯃꯥꯁꯨ ꯑꯩꯗꯤ ꯍꯩ ꯑꯩꯗꯤ ꯃꯥꯗꯤ ꯍꯩ ꯃꯆꯤꯟ ꯊꯤꯕꯅꯤ ꯆꯥꯛ ꯊꯣꯡꯕꯕꯨꯛꯇꯤ ꯍꯩꯌꯦ ꯆꯥꯛ ꯊꯣꯡꯕꯗꯤ ꯑꯁꯦꯡꯕ ꯍꯩꯌꯦ ꯍꯩꯕ꯭ꯔꯥ ꯅꯪꯕ ꯑꯩ ꯅꯪ ꯆꯦꯡ ꯆꯥꯝꯃꯒ ꯇꯛ ꯇꯛ ꯍꯥꯞꯄ ꯂꯣꯏꯔꯦ ꯅꯪ ꯑꯗꯨꯝ ꯑꯗꯨ ꯊꯣꯡꯗꯤ ꯊꯣꯡꯈ꯭ꯔꯕ ꯅꯪ ꯄꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯁꯨ ꯊꯣꯡꯕ ꯍꯩꯌꯦꯕ ꯍꯩꯕꯇꯪ ꯍꯪꯉꯤ ꯊꯣꯡꯕ ꯍꯪꯕ ꯅꯠꯇꯦ ꯍꯩꯕ꯭ꯔꯥ ꯍꯪꯕꯅꯤ ꯊꯣꯡꯗꯤ ꯊꯣꯡꯈ꯭ꯔꯕꯕ ꯑꯃꯨꯛꯇꯪ ꯑꯣꯏꯁꯨ ꯊꯣꯡꯈ꯭ꯔꯕꯗꯤ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯊꯣꯡꯗ꯭ꯔꯤꯌꯦ ꯑꯩ ꯅꯪ ꯄꯣꯛꯄꯗ ꯂꯩꯃꯤꯟꯅꯔꯤꯅꯦ ꯊꯣꯡꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯊꯣꯡꯗ꯭ꯔꯤ ꯃꯟꯗꯥ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯔꯦꯀꯣ ꯃꯊꯪꯒꯤꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯩꯗ ꯊꯣꯡꯉ ꯄꯤꯖꯈꯤꯕꯅꯦ ꯑꯁ ꯌꯥ ꯑꯍꯜ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩ ꯄꯣꯛꯄꯗꯩ ꯃꯥꯒ ꯂꯩꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯃꯥ ꯊꯣꯡꯗ꯭ꯔꯤ ꯃꯟꯗꯥ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯔꯦꯀꯣ ꯃꯊꯪꯒꯤꯁꯦ ꯗꯗꯥ ꯑꯅꯤꯁꯦ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯑꯩ ꯁꯥꯇ꯭ꯔ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯔꯤ ꯇꯧꯔꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤ ꯃꯤꯡꯅ ꯀꯩ ꯀꯧꯕꯤꯒꯦ ꯑꯩꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯑꯩꯅ ꯁꯟꯇꯣꯁ ꯗꯗꯥ ꯑꯅꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎꯔ ꯍꯣꯏ ꯀꯖꯤꯟ ꯑꯣꯏꯗꯨꯅꯦ ꯌꯨꯝꯗ ꯂꯩꯕꯗ ꯀꯔꯝꯕ ꯊꯕꯛꯅ ꯇꯧꯕ ꯅꯨꯡꯉꯥꯏꯒꯦ ꯑꯦꯅꯤꯃꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯑꯣꯏꯕ ꯈꯔ ꯊꯕꯛꯅꯦ ꯉꯥꯡꯉꯨ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯑꯑꯣꯏꯕ ꯈꯔ ꯉꯥꯡꯉꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯕꯛ ꯌꯨꯖꯔ FO ꯍꯥꯏꯔꯒ ꯃꯊꯪꯁꯦ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯑꯩ ꯐꯖꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯀꯥꯏꯗꯩꯅꯣ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯧꯖꯤꯛꯅ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯤꯡꯁꯦ ꯑꯩꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯃꯥꯏꯅ ꯁꯟꯇꯣꯁ ꯀꯧꯋꯦ ꯂꯩꯐꯝꯅ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯕꯤꯔꯣ ꯕ꯭ꯔꯗꯔ ꯑꯅꯤꯒꯤ ꯂꯥꯏꯛ
thank you thank you for life ꯃꯊꯪꯁꯤ ꯀꯩ ꯍꯥꯏꯅ SK 5 ꯁꯤ ꯗꯥꯁꯥꯟꯗ ꯑꯣꯏꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯥꯏ ꯂꯤꯠꯄꯁꯦ ꯈꯔ ꯍꯦꯟꯅ ꯂꯥꯎ ꯃꯥꯜꯂꯦ ꯂꯥꯎꯕꯅꯤ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯅꯣꯡꯃ ꯃꯌꯥꯝ ꯃꯥꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ SK 5ꯒꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯃꯥꯁꯨ ꯋꯥꯔꯤ ꯐꯖꯅ ꯂꯤꯊꯕꯅꯦ ꯍꯥꯏꯐꯦꯠ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦ ꯑꯝꯇ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯗ ꯅꯤꯁꯤꯜ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯔꯕ ꯍꯣꯏ ꯀꯖꯤꯟ ꯑꯣꯏꯗꯣꯏꯅꯦ ꯃꯊꯪꯗ ꯁꯣꯅꯤꯌꯥ ꯀꯣꯡꯊꯧꯖꯝ ꯍꯥꯏꯀꯣ 5534 ꯏꯄꯥ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯏꯄꯥ ꯍꯥꯏꯗꯨꯅꯦꯀꯣ ꯃꯥꯏꯁꯦ ꯀꯩ ꯍꯣꯠꯅꯔꯤꯒꯦꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩ ꯂꯝꯗꯒꯤꯅꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯀꯣ ꯃꯥꯏꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯀꯦꯅꯤꯁ ꯀꯧꯔꯦ ꯃꯥꯏꯅ ꯁꯟꯇꯣꯁ ꯃꯊꯪ ꯂꯝ ꯍꯪꯉꯦꯀꯣ ꯂꯝꯁꯦ ꯑꯩꯒꯤ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯅꯥꯒꯥꯏꯖꯜꯂꯦ ꯄꯨꯂꯞꯀꯤꯅꯤ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯇꯩꯗꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯃꯊꯪꯗ ꯌꯨꯖꯔ ꯍꯥꯏꯔꯦꯀꯣ ꯕ꯭ꯔꯣꯅ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯂꯦꯞꯈ꯭ꯔꯤꯗꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯈꯔ ꯖꯤꯝ ꯅꯣꯏꯈꯠꯂꯛꯄ ꯃꯇꯝ ꯈꯔ ꯖꯤꯝ ꯆꯠꯂꯨꯔꯦ ꯖꯤꯝ ꯊꯥ 3 ꯊꯥ ꯍꯣꯏ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯂꯦꯞꯄꯗꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯖꯤꯝꯗ ꯂꯩꯔꯦꯕ ꯑꯗꯨ ꯁꯤꯌꯥ ꯅꯪ ꯆꯠꯁꯜꯂꯨꯗꯅ ꯑꯁ ꯄꯤꯛꯁꯜꯂꯝꯃꯤ ꯃꯉꯣꯟꯁꯦ ꯑꯩꯅ ꯍꯦꯟꯅꯗꯤ ꯆꯥꯎꯕ ꯃꯥꯜꯂꯦ ꯀꯃꯥꯏꯁꯦ ꯑꯩꯗꯤ ꯄꯤꯛꯑꯦ ꯍꯟꯗꯛ ꯂꯦꯞꯄꯦ ꯍꯟꯗꯛ ꯑꯃꯨꯛ ꯈꯔ ꯂꯦꯞꯄꯦ ꯃꯥꯏꯕꯝꯁ ꯊꯣꯏꯕꯤ ꯀꯥꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯃꯤ ꯃꯃꯤꯡꯗ ꯍꯥꯏꯖꯤꯜꯂꯦꯒ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤꯁꯦ ꯃꯥꯏꯕꯝꯁ ꯊꯣꯏꯕꯤ ꯃꯥꯏꯕꯝꯁ ꯊꯣꯏꯕꯤ 4820 ꯍꯥꯏꯀꯣ ꯗꯗꯥ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯗꯗꯥ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯃꯥ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯒꯤ ꯃꯤꯡꯅ ꯁꯟꯇꯣꯁ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯗꯨꯅꯦ ꯑꯩꯈꯣꯏ ꯄꯥꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯖꯦꯛꯁꯟ ꯈꯨꯟꯁ ꯍꯥꯏꯀꯣ ꯕ꯭ꯔꯗꯔ ꯑꯅꯤꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤꯅ ꯁꯟꯇꯣꯁ ꯑꯩꯅ ꯀꯦꯅꯤꯁ ꯊꯪꯁꯦ ꯀꯩ ꯍꯥꯏꯅꯣ ꯔꯦꯃꯤꯛꯁ ꯑꯞꯂꯣꯗ ꯍꯥꯏꯀꯣ ꯃꯥꯏ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯕ꯭ꯔꯗꯔ ꯐꯖꯅ ꯏꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯏꯇꯤ ꯋꯥꯅ ꯁꯥꯡꯅ ꯏꯔꯁꯨ ꯑꯣꯏꯗ꯭ꯔꯣ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯗꯣ ꯃꯥꯏ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯂꯨꯏꯅꯦ ꯐꯦꯚꯣꯔꯥꯏꯠ ꯐꯨꯠꯕꯣꯜ ꯃꯤꯗꯐꯤꯜꯗ ꯄ꯭ꯂꯦꯌꯔ ꯑꯃꯃꯝ ꯍꯥꯏꯕꯤꯔꯣ ꯕ꯭ꯔꯗꯔ ꯅꯦꯛꯁꯇ ꯐꯨꯠꯕꯣꯜꯁꯦ ꯑꯩꯗꯤ ꯐꯖꯅ ꯌꯦꯡꯕꯗꯤ ꯑꯣꯏꯗꯦ ꯀꯥꯕꯨ ꯁꯥꯕꯨ ꯑꯩꯈꯣꯏꯕꯥꯅꯤꯃꯛ ꯌꯦꯡꯕꯅꯤꯅ ꯌꯦꯡꯗꯦ ꯁꯤꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯅꯣꯂꯦꯖ ꯂꯩꯇꯦ ꯐꯨꯠꯕꯣꯜꯒꯤꯗꯤ ꯏꯇꯤꯡ ꯆꯦꯂꯦꯟꯖ ꯕꯤꯞ ꯊꯣꯡꯉꯣ ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯟꯕꯒ ꯆꯥꯕꯤꯔꯛꯑꯣ ꯆꯥꯒꯦ ꯍꯣꯏ ꯆꯥꯔꯛꯀꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯕ꯭ꯔో ꯑꯅꯤꯁꯦ ꯑꯩꯒꯤ 20 ꯁꯨꯔꯦ 23 ꯍꯥꯏꯠ ꯀꯌꯥ ꯋꯥꯡꯒꯦ ब्रदर ꯑꯅꯤꯁꯦ ꯑꯩ 5.4 ꯑꯣꯏꯗꯨꯅꯦ ꯑꯩꯅ 5.7 ꯕ꯭ꯔꯣ ꯑꯅꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯐꯣꯔꯦꯟ ꯑꯦꯛꯇꯔ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯐꯣꯔꯦꯟ ꯑꯦꯛꯇꯔꯅ ꯀꯅꯥ ꯄꯥꯝꯒꯦ ꯑꯩꯗꯤ ꯀꯩꯅꯣ ꯐꯤꯂꯝꯒꯨꯝꯕꯗꯤ ꯌꯦꯡꯗꯦ ꯑꯩ ꯀꯩꯅꯣ ꯑꯣꯏꯅ ꯌꯦꯡꯉꯦꯗꯤ ꯀꯥꯔꯇꯨꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯦꯅꯤꯃꯦꯒꯨꯝꯕ ꯐꯤꯛꯁꯟꯒꯤ ꯁꯤꯃꯥ ꯑꯣꯏꯅ ꯌꯦꯡꯉꯦ ꯅꯪꯕꯨꯗꯤ ꯀꯌꯥꯝ ꯈꯪꯉꯛꯑꯦ ꯑꯗꯨꯅꯤ ꯕ꯭ꯔꯣꯅꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯐꯣꯔꯦꯟ ꯑꯦꯛꯇꯔ ꯍꯥꯏꯔꯤꯕ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯕ꯭ꯔꯣ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯑꯅꯤꯒꯤ ꯐꯦꯚꯣꯔꯥꯏꯠ ꯐꯦꯚꯣꯔꯥꯏꯠ ꯏꯟꯁꯥꯡ ꯍꯥꯏꯕꯤꯔꯝꯃो ꯑꯩꯅ ꯑꯩꯒꯤꯅ ꯍꯋꯥꯏ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯝ ꯄꯥꯝꯃꯦ ꯕ꯭ꯔꯣ ꯑꯅꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯐꯤꯂꯝ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯐꯤꯂꯝ ꯀꯩ ꯂꯩꯒꯦ ꯊꯕꯥꯇꯣꯟ ꯑꯩ ꯑꯦꯅꯤꯃꯦ ꯄꯥꯝꯃꯦ ꯊꯕꯥꯇꯣꯟ ꯑꯦꯅꯤꯃꯦꯒꯤ ꯄꯥꯔꯠ ꯁꯤꯃꯥ 1 ꯍꯥꯏꯔꯒꯗꯤ ꯋꯥꯟ ꯄꯤꯁ ꯄꯥꯝꯃꯦ ꯑꯩꯅ ꯕ꯭ꯔꯣ ꯄꯥꯝꯕ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯉꯦ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯣ ꯕ꯭ꯔꯣ ꯑꯅꯤ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯐꯣꯔꯦꯟ ꯁꯤꯡꯒꯔ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯐꯣꯔꯦꯟ ꯁꯤꯡꯒꯔꯁꯦ ꯀꯅꯥ ꯄꯥꯝꯒꯦꯅ ꯑꯩ ꯑꯃ ꯑꯩ ꯀꯅꯥꯝ ꯂꯩꯇꯦ ꯑꯩ ꯀꯅꯥꯝ ꯂꯩꯇꯦꯒ ꯑꯩ ꯏꯁꯩ ꯀꯦꯇꯤ ꯄꯦꯔꯤ ꯇꯥꯗꯕꯅꯤ ꯄꯥꯝꯃꯦ ꯃꯥꯗꯤ ꯖꯁꯇꯤꯟ ꯕꯦꯕꯔ ꯄꯥꯝꯕꯅꯤ ꯋꯥꯟ ꯗꯥꯏꯔꯦꯛꯁꯟꯒꯤ ꯐꯦꯟ ꯍꯥꯏꯖꯤꯜꯂꯣ ꯃꯊꯪꯗ ꯊꯣꯏꯕ ꯕ꯭ꯔꯣꯀꯟ ꯍꯥꯏꯀꯣ ꯕ꯭ꯔꯣ ꯑꯅꯤ ꯅꯆꯤꯟ ꯅꯅꯥꯎꯔ ꯕ꯭ꯔോ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ ꯁꯥꯎꯅꯨ ꯂꯩꯐꯝꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯨ ꯑꯣꯏꯔꯝꯅꯤ ꯀꯃꯥꯏꯁꯦ ꯍꯣꯏ ꯃꯥꯅꯦ ꯏꯕꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯏꯕꯥꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤ ꯁꯥꯎꯖꯗꯦ ꯁꯥꯎꯕ ꯂꯩꯖꯗꯦ ꯃꯊꯪꯗ ꯅꯤꯕꯥꯁ ꯑꯣꯀ꯭ꯔꯝ ꯍꯥꯏꯀꯣ ꯆꯍꯤ ꯀꯌꯥꯅꯣ ꯅꯕꯥꯅꯤ ꯑꯩꯒꯤ 20 ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ 23 ꯃꯊꯪꯁꯦ ꯃꯆꯟ ꯅꯨꯡꯁꯤꯕꯤ ꯍꯥꯏꯀꯣ 8418 ꯗꯗꯥ ꯍꯣꯏꯁꯦ ꯀꯩ ꯇꯝꯃꯤꯒꯦ ꯃꯤꯡꯅ ꯀꯩꯀꯩ ꯂꯝꯗꯩꯅꯣ ꯃꯤꯡꯅ ꯀꯩꯀꯩ ꯀꯧꯒꯦ ꯂꯝꯅ ꯀꯥꯏꯗꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ ꯃꯨꯛꯕꯥꯡ ꯂꯣꯏꯔ ꯃꯇꯨꯡ ꯀꯩ ꯐꯥꯎꯕꯤꯒꯦ ꯏꯕꯥꯅꯤꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯃꯥꯅ ꯁꯟꯇꯣꯁ ꯀꯧꯋꯦ ꯂꯝꯅ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯑꯣꯏꯗꯣꯏꯅꯦ ꯏꯆꯟꯅꯨꯄꯤ ꯑꯃꯃꯝ ꯃꯨꯛꯕꯥꯡ ꯂꯣꯏꯔꯒ ꯄꯨꯛꯅꯥꯏ ꯃꯨꯛꯕꯥꯡ ꯂꯣꯏꯔ ꯄꯨꯛꯅꯥꯏ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯔꯦ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯃꯊꯪꯗ JAMS ꯍꯥꯏꯗꯨꯔꯥ JYEMS JAMS ꯀꯥꯏ ꯀꯅꯥꯅꯣ ꯐꯦꯁꯕꯨꯛꯀꯤ ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯤ ꯀꯥꯟꯗ ꯇꯤꯟꯅꯈ꯭ꯔꯕ ꯃꯤꯅꯦꯕ ꯗꯗꯥꯁꯦ ꯍꯦꯛ ꯎꯕꯗ ꯄꯣꯁꯇ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯇꯥꯏ ꯈꯪꯕꯤꯔꯣ ꯗꯗꯥꯁꯦ ꯅꯪ ꯃꯇꯧ ꯇꯝꯕꯩꯅꯤꯅꯦ ꯃꯥ ꯅꯠꯇꯦ ꯃꯥꯏ ꯃꯇꯧ ꯇꯝꯕꯩꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯕ꯭ꯔꯣꯒꯤ ꯃꯇꯧ ꯇꯝꯕꯒꯤ ꯄꯣꯁ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯗꯥꯛ ꯔꯥꯏꯖꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏ ꯀꯃꯥꯏꯁꯦ ꯑꯥꯏꯐꯣꯟ ꯒꯤꯐ ꯑꯋꯦ ꯇꯧꯔꯛꯈꯤꯔꯣꯏꯗ꯭ꯔꯥ ꯉꯥꯏꯔꯤꯕꯅꯦ ꯇꯧꯔꯛꯀꯅꯤ ꯑꯥꯏꯐꯣꯟ ꯒꯤꯐ ꯁꯣꯏ ꯇꯧꯔꯛꯀꯅꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦꯕ ꯁꯥꯟꯇꯤꯕꯂꯥ ꯗꯦꯕꯤ ꯍꯥꯏ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯇꯥꯏꯪ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯦ ꯚꯤꯛꯇꯣꯔꯤꯌꯥ ꯗꯦꯕꯤ ꯅꯤꯡꯊꯧꯖꯝ ꯍꯥꯏꯀꯣ ꯗꯗꯥ ꯑꯅꯤꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯂꯝꯗꯩꯅꯣꯁꯨ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯑꯩꯒꯤꯅ ꯁꯇꯣꯁ ꯀꯧꯋꯦ ꯇꯥꯛꯌꯦꯜ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯃꯊꯪꯗ ꯀꯟꯐ꯭ꯌꯨꯁ
Macau but hai ko single or taken bro ni sai ko single Love not taken we are single si kena si padina oh sim kal mira Tarun Raj mayeng ba mai ko bro ni ju sai kya sura ge noi ni chin na ra hoi chin na oi dine ai na sahi 20 ore mai na 23 oi dine mathang ji de bungo sukham hai ra bada ni se chin na ra kai ram dai no hai ma ne chin na oi dine ram na tang khamal mai kai de mathang da kai hano guitar Rani Thiam 4449 Brother ani ki name ai ki na Kenish minus Santos brother ani kai de gino tang khamal mai le kai de gini brother ani se single la hoi yes oi dini bro ani ki favorite kara kai na ro ai na gray ga blue ga ai green oi dine brother ani si Messi or Ronaldo ani maki yamna fan oi bedi oi de hoi adu hoi yeng ani makti yeng ado phet kano di dai hat phen ga yate ba kai samgi makhal mathel hai si gi ni ko isi ki nang khangna ba isi oi re ba ai ai na khangna ba mi ra ba khangna ma hoi ma su cha ba thak pa gi bai taw yamne ingna chikna taksil le inaw ani se na chen gi se subscribe taksil lo na chi gi sai do ne na cha gi sai ma ti ko na chi hai do ne nang subscribe taw ba dai ai sai taw re nga si hek lak comment si poi ai u hoi ba comment hek lak ba dum subscribe taw ga taw son ga bane sister mayam su kaisam gi makhal ma the za changchal laga subscribe taw son miramo mai support taw son miramo noi bani je saksu haifet ma ne ne sakse bani sakti haifet mana badi oi oi da video da mana ju aseng ma da mana de aseng badi ma de in this of j sai ko mathang gi sa charo hauna chak to hauna pai ga chabi yo chakhum budi phajare chak pai bagi matau do haudo man de hare cha ba ko tamdi tammi ado tammi ada sokhom do pai fa sana hai tawi mathang da fa sana pai na ba taw ke khud na sem da fa sana hai tre ba mi do ban sa de fa sana haw ma duini sem dok sara ke fa sana mo Alex Tom na ran phoi ka bada ani je sakyam phaji kai sa ki mayam sa ni sa sak khase ga phaja ne do yeng ba dun ngai ba ni abung sing 762 jara ha ka ba ni se kayam de gi na ming ne kai ko ge adu ka crash kya tammi ge graduation tawri nang hai go ai ming na Santos ko e aina Kenish ka graduation lora mathang gi je ka sangi makhal maten je huji ki do idini ko ai gi ahan ba question ma phajana question iri me bani pokmina bana chinda na ra hoi oidine kajino idine pokmina bana te kajino idine aduga class kya tamne ge ai graduation tawre ma graduation loira tungi punsida kari oige haina di khade YouTube oina adum tawge khanbra ai thabak amadi tawni thabak zone YouTube tawni YouTube so hobby oina ka di tawge mathang di aduga amana Manipur kadai dagi na Manipur tal khongwal mai le kai dagi punsi super Manipur da adum lai gadra lai ne ado koi badi sakne to palam da Japan da nabani gi khangna jaba laite khangna jaba laite na si gi comment da pya kan comment lokale ko pya kan ha de mo thak re kan to ne ho le mathang da Romila lai samai ko ina ni gi favorite actor samum tang han bi ro kai ku kai nang ina kai ku ga bala ga Google ka bara ka user wy bro ani se bro ani se yam nusi nari se kai gino tum koina nupi thira so dum nusi na bi ko nusi na gani koi di masaya de ma odi khang de ma di nupi na nam da ma sak se nupi na ngam bai sakta pa ma user br4 paro na khoi ani su sin na di man de kamai to ri no na khoi ma buk to ningi ro pa ya na khoi ma buk to thodi thora ni sapong ra ni hu ma ola ke no mubang tong mina ra ke no man ta no ma di pha ga mathang da bisa yumlem bam na gi ro bro se gi na te gi di na te gi man bai wan ni ko because nang man ra ai di man de nang man ra ai nang da ngai da because sana sama ka do sa bro ani se kana na han no khoi ma na han oi de ne Rani White komai ko brother ani se chin na ra ming na kai ko ge lam ju ma ne chin na oi de ne ka jin ne lam na tang ko mai kai ne ming na ai na Kenish ko ya ai na Santos cha da bi na mi kam to ko sa ja cha ba mi sa to na ko na sai na khong no hai khut ong hai to le ha cái đó chani ko ja Jefferson pangam bam hai ba ko sa di moron do si ai ma nam Jefferson oi ram de ne bro you never fail in anything but why you fail in a relationship you scam lo le mai je kai ha mai je
ꯅꯪ ꯔꯤꯂꯦꯁꯟꯁꯤꯞꯇ ꯐꯦꯜ ꯑꯣꯏꯌꯦ ꯆꯥꯕꯗꯗꯤ ꯐꯦꯜ ꯑꯣꯏꯗꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯐꯦꯜ ꯑꯣꯏ ꯍꯥꯏ ꯃꯥꯜꯂꯦ ꯌꯥꯝ ꯈꯪꯖꯤꯜꯂꯛꯀꯅꯣ ꯅꯪ ꯑꯣꯏꯕꯅꯦ ꯃꯊꯪꯗ ꯖꯦꯅꯤꯟ ꯈꯨꯃꯨꯛꯆꯝ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯀꯧꯗꯣꯏꯅꯣ ꯁꯤ ꯑꯩꯈꯣꯏ ꯖꯦꯅꯤꯟꯗꯣ ꯑꯣꯏꯗꯣꯏꯅꯦ ꯃꯨꯛꯕꯥꯡ ꯍꯌꯦꯡ ꯇꯧꯔꯁꯨ ꯀꯧꯔꯅꯤ ꯂꯥꯛꯑꯣ ꯍꯥꯏ ꯃꯥꯅ ꯍꯦꯛꯇ ꯇꯧꯔꯁꯨ ꯂꯥꯛꯑꯣ ꯍꯦꯛꯇ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯁꯨ ꯂꯥꯛꯑꯣ ꯃꯊꯪꯗ ꯁꯅꯥ ꯑꯣꯏꯅꯥꯝ ꯍꯥꯏꯀꯣ 7795 ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎꯔꯥ ꯍꯣꯏ ꯀꯖꯤꯟ ꯑꯣꯏꯗꯣꯏꯅꯦ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯌꯥꯏꯈꯣꯝ ꯄ꯭ꯔꯦꯝꯕꯔꯥ ꯑꯩꯈꯣꯏ ꯄꯥꯒꯤꯅ ꯄ꯭ꯔꯦꯝꯖꯤꯠ ꯌꯥꯏꯈꯣꯝ ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯏꯟꯗꯤꯔꯥ ꯑꯩꯈꯣꯏ ꯕꯥꯒꯤꯅ ꯃꯣꯍꯦꯟ ꯃꯊꯪ ꯄꯥꯔꯛꯑꯣꯅ ꯑꯃꯨꯛ ꯁꯅꯥꯊꯣꯏ KH9008 ꯁꯤꯁꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯅꯦ ꯑꯍꯥꯎꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯥꯕꯁꯤ ꯏꯃꯥꯟꯅꯕꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯚꯥꯏ ꯅꯨꯡꯉꯥꯏ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗꯗꯤ ꯍꯪꯉꯤꯁꯤ ꯅꯉꯣꯟꯗꯔꯣ ꯍꯣꯏ ꯅꯪ ꯈꯨꯝꯃꯛꯀꯗ꯭ꯔꯥ ꯑꯩꯁꯨ ꯈꯨꯝꯖꯜꯂꯤꯅꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏ ꯍꯥꯏꯔꯣꯗꯅ ꯈꯨꯝꯃꯣꯗꯅ ꯑꯗꯨꯗꯤ ꯈꯨꯝꯃꯗꯨꯗꯤ ꯅꯪꯅ ꯄꯨꯔꯥ ꯈꯨꯝꯈ꯭ꯔꯗꯨꯗꯤ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯥꯏꯗꯩꯅꯣ ꯇꯣꯡꯕ ꯃꯌꯨꯝꯅꯤꯒ ꯍꯪꯉꯤꯁꯦ ꯇꯥꯏꯈꯣꯡꯕꯥꯜꯗꯒꯤꯅꯦ ꯑꯗꯨꯒ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯑꯩꯒꯤ 23 ꯃꯥꯏꯅ 20 ꯑꯗꯨꯒ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯃꯊꯦꯜ ꯑꯩꯒꯤꯅ ꯍꯋꯥꯏ ꯍꯥꯏꯔꯣꯅ ꯅꯪꯁꯨ ꯑꯗꯨ ꯍꯥꯏꯕꯤꯌꯣꯔꯥ ꯌꯦꯟ ꯑꯩꯒꯤꯅ ꯌꯦꯟ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯀꯂꯔ ꯑꯩꯒꯤꯅ ꯒ꯭ꯔꯤꯟ ꯑꯩꯒꯤꯅ ꯒ꯭ꯔꯦꯒ ꯕ꯭ꯂꯨꯒ ꯑꯗꯨꯒ ꯅꯨꯄꯤꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟ ꯈꯔ ꯑꯗꯨꯒ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯀꯩ ꯂꯩꯒꯦ ꯅꯨꯄꯤꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯕꯗꯣ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯀꯩ ꯂꯩꯒꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯁꯦ ꯑꯐꯪ ꯊꯕꯛ ꯂꯣꯏ ꯁꯨꯕ ꯊꯕꯛ ꯃꯆꯥ ꯀꯣ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯃꯊꯪꯗ ATP 550 ꯅꯕꯥꯅꯤꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯅ 23 ꯑꯣꯏꯗꯣꯏꯅꯦ 23 23 ꯍꯥꯏꯔꯦ ꯀꯩꯅꯣ ꯁꯣꯏꯔꯤꯔꯣ ꯃꯥꯅ ꯆꯍꯤ 20 ꯑꯩꯅ ꯑꯩꯅ 20 23 ꯃꯥꯅ 23 ꯍꯥꯏꯕ Elena 7336 what is your goal in life my goal in life ꯑꯩ goal in life is to go Japan for me favorite anime ꯅꯪ ꯍꯥꯏꯔꯝꯃꯣ goalꯗꯣ ꯑꯩꯁꯨ ꯒꯣꯜꯁꯦ ꯖꯄꯥꯟ ꯆꯠꯄ ꯑꯣꯏꯗꯣꯏꯅꯤ same to same favorite anime ꯑꯩ One Piece favorite Netflix show One Piece ꯑꯗꯨꯁꯨ One Piece ꯋꯥꯟ One Piece ꯄꯤꯁꯀꯤ ꯂꯥꯏꯚ live ꯑꯦꯛꯁꯟꯗꯣ action ꯑꯗꯨ ꯅꯦꯠꯐ꯭ꯂꯤꯛꯁꯇ goal in life ꯊꯣꯛꯄꯅꯦ higher goal in life pa if you could live anywhere country where would be Japan ꯑꯣꯏꯗꯣꯏꯅꯦ ꯁꯤꯗꯤ How device What of camera device do of you camera? for recording phone da ꯐꯣꯟꯗ ꯑꯣꯏꯅ ꯁꯤꯅꯦ we use phone we use phone device is phone ꯃꯊꯪꯗꯀꯣ ꯑꯩ ꯃꯩꯇꯩ EBS Kopal ꯀꯪꯂꯥ ꯁꯥꯏ ꯄꯥꯕꯁꯦ ꯍꯔꯥꯎꯕ ꯌꯥꯗꯦꯀꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯃꯥꯡꯗꯣ ꯑꯩꯒ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯦ ꯌꯥꯏ ꯕ꯭ꯔꯗꯔ ꯇꯧꯃꯤꯟꯅꯁꯦ ꯄꯨꯟꯅ ꯇꯧꯁꯤ ꯅꯣꯡꯃ ꯂꯝꯗꯤ ꯈꯨꯃꯟ ꯃꯩꯔꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯦ ꯃꯊꯪꯗ ꯑꯒꯨ 24680 ꯍꯥꯏꯀꯣ ꯕ꯭ꯔꯗꯔꯒꯤ ꯁꯂꯥꯏꯁꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯁꯂꯥꯏ ꯍꯥꯏꯁꯦ ꯌꯦꯛ ꯁꯂꯥꯏ ꯑꯣꯏꯗꯣꯏꯔꯥ ꯌꯦꯛ ꯑꯣꯏꯔꯒꯅ ꯑꯩꯒꯤꯗꯤ ꯃꯣꯏꯔꯥꯡ ꯑꯣꯏꯗꯣꯏꯅꯦ ꯌꯦꯛ ꯁꯂꯥꯏ ꯑꯩꯒꯤꯅ ꯈꯥ ꯉꯥꯟꯕ ꯃꯊꯪꯗ ꯀꯩ ꯍꯥꯏꯅꯣ ꯑꯃꯖꯤꯠ ꯂꯩꯇꯣꯡꯖꯝ ꯍꯥꯏꯔ ꯑꯃꯖꯤꯠ ꯍꯣꯏ ꯂꯩꯇꯣꯡꯖꯝ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯂꯥꯏꯇꯣꯟꯖꯝ ꯊꯥꯒꯠꯂꯛꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅೋ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯍꯛꯆꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯖꯤꯝꯁꯨ ꯆꯠꯂꯦ ꯖꯤꯝ ꯆꯠꯂꯨꯕꯒꯤ ꯍꯛꯆꯥꯡ खितंग ꯁꯦꯝꯃꯦ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯍꯟꯅ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯍꯥꯏꯗꯣ ꯏꯀ꯭ꯋꯤꯞꯃꯦꯟ ꯊꯨꯗꯦꯛꯀꯤ ꯍꯥꯏꯕꯗꯣ ꯇꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯍꯥꯏꯖꯤꯟꯕ ꯑꯣꯏꯗꯣꯏꯅꯦ ꯏꯀ꯭ꯋꯤꯞꯃꯦꯟ entertainment ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ ꯑꯍꯟꯅ ꯊꯨꯒꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯦ ꯑꯩꯈꯣꯏ entertain ꯇꯧꯈꯤꯕꯅꯦ ꯐꯥꯏꯅꯥꯟꯁꯇꯤ ꯀꯅꯥꯅ ꯇꯧꯏ ꯐꯥꯏꯅꯥꯟꯁꯁꯦ ꯏꯕꯥꯅꯤꯅ ꯉꯝꯅꯕꯗꯤ ꯍꯣꯠꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯍꯣꯏꯅꯁꯨ ꯑꯗꯒꯤ ꯍꯣꯏ ꯃꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯋꯥꯔꯀꯦꯟ ꯋꯥꯍꯦꯡꯕꯝ ꯍꯥꯏꯌꯦ ꯗꯗꯥ ꯑꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯔ ꯅꯠꯇ꯭ꯔꯒ ꯃꯔꯨꯞꯂꯣ ꯍꯥꯏꯌꯦ ꯏꯆꯤꯜ ꯏꯅꯥꯎꯅꯦ ꯗꯣꯛ ꯄꯨꯡꯀꯤꯟ ꯋꯥꯏꯇꯤ ꯍꯥꯏꯔꯣ ꯍꯣꯏ ꯀꯣ ꯀꯩꯅꯣ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯍꯥꯏꯅ ꯂꯤꯞ ꯒꯦꯃꯤꯡꯒꯤ ꯗꯥꯏꯂꯣꯛ ꯁꯤꯖꯤꯟꯅꯩꯁꯦ ꯅꯁꯥꯒꯤ ꯗꯥꯏꯂꯣꯛꯇ ꯉꯥꯡꯉꯣ ꯁꯤꯁꯦ ꯑꯁꯤꯁꯦ ꯗꯥꯏꯂꯣꯛ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯕ꯭ꯔꯣ ꯁꯤꯁꯇꯔꯗꯨꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦꯕ ꯒꯦꯝ ꯌꯥꯝ ꯁꯥꯟꯅꯕꯩꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩ ꯒꯦꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯝꯃꯦꯕ ꯐꯦꯁꯕꯨꯛꯇ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯦ ꯌꯥꯝ ꯍꯥꯏꯒꯠꯂꯦꯕ ꯗꯥꯏꯂꯣꯛꯇ ꯀꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯩ ꯗꯥꯏꯂꯣꯛꯇꯤ ꯈꯪꯗꯦ ꯃꯊꯪꯗ ꯃꯦꯕꯤ ꯃꯣꯖꯤꯡ ꯍꯥꯏꯀꯣ ꯄꯥꯕꯁꯦ ꯁꯣꯏꯔꯒꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯈꯔ ꯁꯣꯏꯔꯒꯁꯨꯀꯣ ꯅꯨꯄꯤ ꯀꯌꯥ ꯀꯣꯏꯒꯦ ꯍꯪꯉꯦ ꯃꯥꯏꯁꯦ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯦ ꯃꯥꯅ ꯇꯧꯁꯟꯅꯩꯅꯤꯀꯣ ꯌꯨꯖꯔ MG1OY6HB90 ꯍꯥꯏꯀꯣ ꯃꯥꯏꯁꯦ ꯃꯃꯤꯡ ꯊꯣꯟꯗꯕ ꯕ꯭ꯔꯗꯔ ꯑꯅꯤꯅ ꯁꯛ ꯑꯁꯨ ꯌꯥꯝꯅ ꯐꯖꯩꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯗꯦ ꯃꯊꯪꯒꯤꯁꯤꯅ ꯁꯦꯔꯤꯟ 5N ꯍꯥꯏꯀꯣ ꯍꯥꯏꯠ ꯀꯌꯥꯅꯣ ꯍꯥꯏꯠꯁꯦ ꯑꯩꯒꯤꯁꯦ 5.4ꯗꯗꯤ ꯂꯩꯌꯦ ꯑꯩꯅ 5.7 ꯁꯤꯡꯒꯔ ꯑꯣ ꯇꯦꯀꯟ ꯍꯥꯏ ꯁꯤ ꯁꯤꯡꯒꯔ ꯑꯣꯏꯍꯜꯂꯁꯤ ꯁꯤꯡꯒꯜ ꯑꯦꯖꯁꯦ ꯀꯌꯥꯅꯣ ꯍꯥꯏ ꯑꯩꯒꯤꯅ 21 ꯆꯪꯕꯀꯣ ꯑꯩꯅ 23 ꯍꯣꯏ ꯌꯥꯔꯦ ꯁꯤ ꯈꯛ ꯈꯨꯝꯃꯣ ꯍꯥꯏ ꯈꯨꯝꯃꯦ
ꯏꯊꯣꯏ ꯁꯣꯌꯥꯝ 56 ꯍꯥꯏ ꯀꯃꯥꯏꯁꯦ ꯃꯌꯥꯝꯕꯅ ꯆꯥꯕꯁꯤꯅ ꯍꯦꯜꯂꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯗꯗꯥ ꯑꯅꯤꯁꯦ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯆꯍꯤ ꯑꯩ 23 ꯁꯨꯔꯦ ꯃꯥꯅ 20 ꯁꯨꯔꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇ ꯑꯇꯩ ꯇꯨꯃꯤꯟꯅ ꯂꯩ ꯀꯩꯒꯤꯅꯣ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯇꯦ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯃꯊꯪꯗ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯈꯨꯔꯥꯏꯖꯝ ꯍꯥꯏꯀꯣ ꯑꯩ 70 ꯄꯨꯖꯥꯔꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯍꯟꯗꯣꯏꯅꯣ ꯑꯟꯁꯔ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏꯀꯣ ꯑꯣꯏꯔꯛꯑꯅꯤ ꯑꯩ ꯀꯧꯔꯛꯑꯒꯦ ꯑꯍꯥꯎꯕ ꯊꯣꯡꯉꯀꯥꯟꯗ ꯑꯣꯏꯅ ꯊꯣꯡꯁꯦ ꯇꯧꯕꯅꯤ ꯑꯩ ꯁꯣꯏꯗꯅ ꯀꯧꯔꯛꯑꯒꯦ ꯃꯊꯪꯒꯤꯁꯦ ꯑꯕꯦꯝꯃ 123 ꯍꯥꯏꯀꯣ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯆꯍꯤꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯃꯅ ꯅꯨꯡꯁꯤꯅꯕ ꯂꯩꯕꯤꯔꯕ꯭ꯔꯣ ꯍꯥꯏ ꯀꯃꯥꯏꯁꯦ ꯑꯩꯅ ꯆꯍꯤ 23 ꯑꯩꯅ 20 ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯃꯊꯪꯒꯤꯁꯤꯅ ꯔꯤꯡꯖꯤꯡꯒ ꯔꯦꯖꯤꯡꯒꯥ ꯊꯦꯝ ꯉꯥꯟꯊꯦꯝ ꯔꯦꯖꯤ ꯄꯥꯕꯁꯦ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯁꯣꯏꯔꯦ ꯑꯗꯨ ꯑꯗꯨꯝ ꯔꯦꯖꯤꯡꯒꯥ ꯊꯦꯝ ꯔꯦꯖꯤ 7837 ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯥꯏꯗꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥ ꯁꯨꯒꯦ ꯀ꯭ꯂꯥꯁꯅ ꯀꯌꯥ ꯇꯝꯃꯤꯅꯣ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯍꯥꯏꯕꯤꯔꯝꯃꯣ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯇꯥꯏ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀ꯭ꯂꯥꯁꯇꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯑꯁꯤꯁꯦ ꯍꯥꯟꯅ ꯄꯣꯁꯠ ꯃꯆꯥ ꯍꯪꯉꯣꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯃꯥꯒꯤ ꯑꯅꯤ ꯁꯨꯏ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯀ꯭ꯂꯥꯁꯅ ꯃꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯕ꯭ꯔꯣ ꯑꯅꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛꯇ ꯑꯣꯏꯅ ꯀꯣꯏꯁꯟ ꯍꯪꯉꯛꯇꯕ ꯍꯥꯏꯀꯣ ꯑꯗꯨꯗ ꯕꯦꯝꯃ ꯃꯅꯤꯄꯨꯔ ꯍꯥꯏꯀꯣ ꯃꯊꯪꯁꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯩꯔꯝꯗꯩꯅꯣ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯑꯩꯅ ꯁꯟꯇꯣꯁ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯥꯒꯦꯜ ꯀꯥꯏꯅꯣ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯍꯧꯖꯤꯛ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯣ ꯍꯥꯏ ꯅꯨꯄꯤ ꯀꯣꯏꯗꯦ ꯀ꯭ꯂꯥꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯩꯅ ꯑꯍꯥꯎꯕ ꯈꯟꯗꯅ ꯆꯥꯕꯤꯔꯛꯑꯣ ꯆꯥꯊꯔꯛꯀꯦ ꯆꯥꯔꯛꯀꯦ ꯁꯣꯏꯗꯅ ꯃꯊꯪꯗ ꯗꯥꯟꯇꯦ ꯊꯣꯛꯆꯨꯝ ꯍꯥꯏꯀꯣ ꯗꯥꯟꯇꯤ ꯕ꯭ꯔꯣꯒꯤ ꯆꯥꯛꯈꯨꯝꯗꯣ ꯆꯥꯛꯈꯨꯝꯗꯣ ꯅꯠꯇ꯭ꯔꯒ ꯚꯤꯝꯒꯤ ꯒꯗꯥꯔꯣ ꯆꯥꯛꯈꯣꯝꯅꯦ ꯆꯥꯛꯈꯣꯝ ꯅꯣꯡ ꯈꯛꯇ ꯃꯨꯛꯕꯥꯡ ꯇꯧꯕꯅꯦꯁꯨ ꯂꯥꯛꯑꯣꯅꯦ ꯑꯦꯂꯦꯛꯁ ꯍꯩꯈꯝ ꯍꯥꯏꯀꯣ ꯃꯊꯪꯒꯤꯁꯦ ꯕ꯭ꯔꯗꯔꯁꯦ ꯀꯅꯥꯅ ꯍꯟꯒꯦ ꯃꯥꯅ ꯑꯩꯅ ꯍꯜꯂꯦꯀꯣ ꯍꯜꯂꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯩ ꯁꯥꯟꯅꯩꯌꯦ ꯃꯊꯪꯒꯤꯁꯦ ꯀꯌꯥꯅꯣ ꯂꯟ ꯈꯣꯝꯕ ꯀ꯭ꯔꯤꯌꯦꯁꯟ 8843 ꯍꯥꯏꯀꯣ ꯕꯗꯥꯅꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯇꯥꯏꯜ ꯈꯣꯡꯕꯥꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯍꯥꯏ ꯑꯩꯅ 20 ꯑꯩꯒꯤꯅ 23 ꯕ꯭ꯔꯣ ꯑꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏ ꯀꯖꯤꯟ ꯑꯣꯏꯗꯣꯏꯅꯦ ꯀꯥꯖꯤꯟ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯃꯤꯡ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯑꯩꯒꯤꯅ ꯑꯣꯏꯗꯣꯏꯅꯦ ꯁꯟꯇꯣꯁ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏ ꯑꯩꯒꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤ ꯋꯥꯏꯇꯤꯒꯤ ꯅꯤꯛꯅꯦꯝꯁꯦ ꯀꯅꯥꯅ ꯊꯣꯟꯈꯤꯕꯅꯣ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯊꯣꯜꯂꯛꯄꯅꯦ ꯑꯩꯅ ꯊꯣꯟꯈꯤꯕꯅꯦ ꯀꯔꯤ ꯋꯥꯈꯟꯗꯒꯤ ꯃꯨꯛꯕꯥꯡꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯄꯅꯣ ꯑꯗꯨꯝ ꯆꯥꯕ ꯃꯨꯛꯕꯥꯡ ꯊꯛꯄ ꯆꯥꯕ ꯊꯛꯄ ꯄꯥꯝꯖꯕ ꯄꯥꯝꯖꯕꯒꯤ ꯑꯗꯨꯝ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯃꯨꯛꯕꯥꯡꯗ ꯂꯣꯏ ꯌꯥꯝ ꯌꯦꯡꯕ ꯄꯥꯝꯖꯕ ꯑꯗꯨꯏꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯏꯇꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯛꯑꯒꯦ ꯀꯩ ꯍꯥꯏꯅꯣ ꯅꯠꯇꯦ ꯋꯥꯏꯇꯤꯁꯦ ꯆꯍꯤ ꯋꯥꯏꯇꯤꯁꯦ ꯀꯌꯥ ꯁꯨꯔꯕꯨꯛ ꯁꯨꯕꯤꯔꯒꯦ ꯇꯧꯈꯤꯅꯦ ꯑꯗꯨꯝꯗꯤ ꯇꯧꯅꯤ ꯋꯥꯏꯇꯤꯅ ꯃꯨꯠꯇ꯭ꯔꯤꯐꯥꯎ ꯇꯧꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯉꯣꯝꯃꯩ 111 ꯍꯥꯏ ꯃꯥꯏꯁꯨꯀꯣ ꯅꯣꯏ ꯍꯣꯏ ꯑꯅꯤꯁꯤ ꯌꯦꯡꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕꯤꯒꯦ ꯈꯪꯅꯤꯡꯉꯦ ꯊꯦꯡꯛ ꯑꯩ ꯌꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯊꯥꯗꯣꯏ ꯅꯤꯡꯊꯧꯖꯥ ꯍꯥꯏꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯅꯅꯥꯎꯔꯥ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯀꯖꯤꯟꯅꯤ ꯀꯖꯤꯟ ꯔꯥꯃꯦꯁ ꯍꯥꯏꯀꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯗꯔ ꯍꯣꯏꯁꯦ ꯍꯥꯏ ꯇꯥꯏꯜ ꯇꯥꯏꯪꯈꯣꯡꯕꯥꯟ ꯈꯣꯡꯕꯥꯟ ꯃꯌꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯊꯪꯒꯤꯁꯤꯅ ꯍꯤꯔꯣ ꯍꯤꯔꯣꯝ ꯇꯅꯨꯖꯥ ꯍꯣꯏ ꯗꯗꯥꯅꯤꯅ ꯃꯨꯛꯕꯥꯡ ꯈꯨꯗꯤꯡꯒꯤ ꯏꯟꯁꯥꯡꯁꯦ ꯃꯕꯣꯛꯅ ꯊꯣꯡꯕꯅꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯃꯕꯣꯛ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯃꯕꯣꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯄꯣꯛꯄ ꯏꯃꯥꯗꯣ ꯑꯣꯏꯗꯣꯏꯕ ꯃꯥꯒꯤꯅ ꯃꯃꯥꯕꯣꯛ ꯊꯣꯛꯄ ꯍꯥꯏꯗꯤ ꯃꯕꯣꯛ ꯀꯧꯕ ꯃꯥꯅ ꯍꯥꯏꯔꯣ ꯄꯤ ꯍꯩꯆ ꯒ꯭ꯂꯨꯋꯥꯡ ꯍꯥꯏꯔꯛꯑꯣ ꯐꯥꯔꯁ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯅ ꯀꯦꯅꯤꯁ ꯀꯧꯋꯦ ꯃꯥꯏꯅ ꯁꯟꯇꯣꯁ ꯁꯟꯇꯣꯁ ꯀꯩꯔꯝꯗꯩꯅꯣ ꯍꯪꯉꯤꯁꯤꯅ ꯑꯩꯒꯤꯅ ꯇꯥꯏꯪꯈꯣꯡꯕꯥꯟ ꯑꯩꯒꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯅꯦ ꯑꯩꯈꯣꯏꯕꯥꯅꯤ ꯇꯥꯏꯪꯈꯣꯡꯕꯥꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯩꯅꯦ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯕ꯭ꯔꯣ ꯀ꯭ꯂꯥꯁ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯃꯥꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯑꯩꯅ ꯂꯣꯏꯔꯦ ꯕ꯭ꯔꯣ ꯃꯊꯪꯁꯦ ꯑꯅꯤꯒꯤ ꯀꯩꯅꯣ ꯂꯛꯀꯤ ꯅꯝꯕꯔꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯂꯛꯀꯤ ꯅꯝꯕꯔ ꯍꯥꯏꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯂꯛꯀꯤ ꯅꯝꯕꯔ ꯂꯩꯇꯦ ꯑꯩꯈꯣꯏꯕꯥꯅꯤ ꯑꯄꯥꯝꯕ ꯅꯝꯕꯔ ꯍꯥꯏꯗꯣꯏꯔꯥ ꯍꯣꯏ ꯅꯪꯒꯤ ꯗꯥꯎ ꯌꯥꯕ ꯅꯝꯕꯔꯗꯣ ꯀꯩ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯔꯣꯜꯇ꯭ꯔꯤꯒ ꯐꯥꯎ ꯀꯥꯟꯗ ꯑꯩꯒꯤ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯪ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯕ꯭ꯔꯣ ꯑꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯩ ꯅꯨꯃꯤꯠꯇ ꯄꯣꯛꯀꯦ ꯑꯩ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯑꯦ ꯆꯍꯤꯁꯦ 20 ꯁꯨꯔꯦ ꯑꯩꯅ ꯋꯥꯏꯅꯁꯗꯦ ꯄꯣꯛꯑꯦ ꯆꯍꯤ 23 ꯁꯨꯔꯦ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯀꯃꯦꯟ ꯄꯤꯕꯁꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯊꯦꯡꯗꯦꯗ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯔꯦ ꯑꯩꯅ ꯑꯗꯣ ꯍꯪꯕ ꯍꯪꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯀꯣꯏꯁꯟꯁꯤꯡꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯚꯤꯗꯤꯑꯣꯗ ꯑꯟꯁꯔ ꯂꯣꯏꯅ ꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯛꯎꯀꯣ ꯑꯟꯁꯔ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯊꯪꯗ ꯌꯦꯛꯈꯣꯝ ꯊꯣꯏꯕꯤ ꯍꯥꯏꯀꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯒꯦ ꯏꯅꯥꯎꯄꯥ ꯕ꯭ꯔꯗꯔ ꯄꯥꯅꯤꯀꯣ ꯕ꯭ꯔꯗꯔ ꯑꯁꯤ ꯃꯌꯦꯛꯁꯦ ꯈꯤꯇꯪꯗꯤ ꯁꯣꯏꯔꯦꯀꯣ ꯃꯤꯡꯗꯣ ꯀ꯭ꯂꯥꯁ ꯏꯕꯣꯛꯀꯤ ꯍꯥꯏꯌꯣ ꯑꯣꯏꯔꯒꯗꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯃꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯤꯡ ꯑꯣꯏꯔꯒꯅ ꯑꯩꯅ ꯀꯦꯅꯤꯁ ꯃꯥꯏꯅ ꯁꯟꯇꯣꯁ ꯂꯩꯐꯝꯁꯨ ꯍꯪꯕ꯭ꯔꯥ ꯃꯥꯏꯁꯦ ꯃꯌꯦꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯃꯊꯪꯗ ꯍꯥꯏꯔꯦ ꯃꯍꯦꯁ ꯊꯧꯅꯥꯎꯖꯝ 8819 ꯇꯧꯔꯦꯍꯦ ꯊꯤꯕꯣꯡꯗꯤ ꯈꯔ ꯆꯦꯂꯦꯟꯖꯅꯦ ꯍꯥꯏꯔ ꯆꯥꯝꯃꯨꯛ ꯍꯥꯞꯇꯕꯤꯔꯦ ꯑꯣꯟꯊꯣꯛꯄ ꯆꯦꯂꯦꯟꯖ ꯃꯥꯜꯂꯝꯃꯔꯣꯏ ꯅꯪꯅ ꯆꯥꯝꯃ ꯍꯥꯞꯊꯕꯗꯨꯗ ꯑꯗꯨ ꯑꯗꯨꯝ ꯆꯦꯂꯦꯟꯖꯇ ꯑꯣꯟ ꯑꯣꯏꯈꯤꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯝ ꯄꯪꯆꯥ ꯆꯥꯈ꯭ꯔꯦ ꯃꯊꯪꯒꯤꯁꯦ ꯀꯌꯥꯅꯣ ꯃꯥꯂꯦꯝ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯂꯧꯈꯝ ꯍꯥꯏꯀꯣ ꯃꯥꯂꯦꯝ
ꯂꯧꯈꯝ ꯍꯥꯏꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯔꯟꯒꯤ ꯍꯦꯔꯣ ꯉꯥꯛꯇꯅꯤꯅꯦ ꯁꯤ ꯃꯥꯂꯦꯝ ꯉꯥꯟꯕꯗꯨꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯃ ꯏꯁꯩ ꯁꯛꯄꯗꯣ. ꯏꯁꯩ ꯁꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯤ ꯃꯥꯏꯁꯦ ꯆꯦꯅꯦꯜ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯦ ꯑꯣꯏꯔꯝꯅꯤꯌꯦ. ꯁꯤ ꯃꯥꯂꯦꯝ ꯉꯥꯟꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯅꯪ ꯍꯜꯂꯝꯅꯤꯌꯦ ꯈꯪꯔꯛꯑꯣ. ꯑꯗꯣ ꯃꯥꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯀꯣ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯕꯅꯦ ꯍꯟꯗꯛ ꯑꯩ ꯃꯥꯏ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯧꯋꯦꯕ ꯃꯥ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄꯗꯁꯨ ꯐꯥꯔꯁ ꯇꯥꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯁꯩ ꯁꯛꯄ ꯐꯖꯅ ꯍꯩꯕꯅꯦ ꯌꯥꯝꯅ ꯁꯗꯥꯅꯟꯗꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯦ ꯑꯩ ꯈꯪꯉꯤꯁꯦ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯕ꯭ꯔꯗꯔ ꯃꯌꯥꯝꯁꯨ ꯇꯧꯗꯣ ꯈꯪꯗꯕ ꯂꯩꯔꯗꯤꯀꯣ. ꯑꯪꯀꯜꯁꯨ ꯍꯥꯏꯔꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯣꯟ ꯉꯥꯡꯕ ꯑꯃ ꯂꯩꯔꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ. ꯃꯊꯪꯗ ꯇꯦꯜꯍꯩꯕ ꯍꯥꯏꯀꯣ ꯇꯦꯜꯍꯩꯕ QK2MN ꯍꯥꯏꯀꯣ ꯕ꯭ꯔꯣ ꯑꯅꯤꯁꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯂꯩꯇꯦ. ꯃꯊꯪꯗ ꯖꯦꯂꯤꯁ ꯋꯥꯍꯦꯡꯕꯝ ꯍꯥꯏꯀꯣ ꯀꯩ ꯂꯝꯗꯩꯅ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯕ꯭ꯔꯗꯔ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯑꯩꯅ ꯁꯟꯇꯣꯁ. ꯃꯊꯪꯗ ꯂꯛꯁꯣ ꯀꯦꯁ ꯍꯥꯏꯗꯨ ꯃꯥꯜꯂꯦꯀꯣ ꯑꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯅꯆꯦꯒꯤꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ. ꯇꯧꯖꯔꯛꯀꯦ ꯁꯤꯁꯇꯔ ꯁꯣꯏꯗꯅ. ꯃꯊꯪꯗ ꯀꯪꯂꯩ ꯀꯤꯠꯁ ꯍꯥꯏꯀꯣ ꯕ꯭ꯔꯗꯔ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯇꯥꯏ ꯈꯣꯡꯃꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ. TH ꯒꯤꯇꯥꯟꯖꯂꯤ ꯍꯥꯏꯀꯣ ꯁꯟꯇꯣꯁꯅ ꯕ꯭ꯔꯦꯛ ꯀꯤꯅꯤꯁꯅ ꯍ꯭ꯋꯥꯏꯠ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯎꯏ ꯈꯪꯉꯦ ꯍꯥꯏꯀꯣ ꯃꯥꯁꯦ. ꯀꯥ ꯍꯦꯜꯂꯝꯃꯒꯦ ꯑꯗꯨꯗꯤ ꯈꯪꯉꯤ ꯈꯤꯇꯪ ꯍꯥꯏ ꯀꯅꯥꯝꯁꯨ ꯍꯥꯏꯗꯦ. ꯔꯥꯍꯨꯜ ꯑꯔꯥꯝꯕꯝ ꯍꯥꯏꯀꯣ ꯃꯊꯪꯁꯤꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯅꯪꯅ ꯈꯟꯕꯒꯤ ꯅꯪꯅ ꯐꯪꯕꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ. ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯊꯝꯃꯤ. ꯅꯨꯄꯤ ꯂꯝꯗꯗꯤ ꯑꯩꯈꯣꯏ ꯂꯩꯔꯣꯏ ꯅꯠꯇ꯭ꯔꯥ. ꯍꯣꯏ. ꯅꯪꯅ ꯈꯟꯕꯒꯤ ꯀꯩꯅꯣ ꯅꯪꯅ ꯈꯟꯕꯒꯤ ꯐꯪꯕꯅꯦ ꯈꯪꯗꯦ ꯁꯤꯗꯩꯁꯨ. ꯑꯩꯈꯣꯏꯅ ꯈꯟꯕ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ. ꯈꯪꯗꯦꯁꯤ ꯌꯦꯡꯉꯁꯤ. ꯃꯊꯪꯗ ꯗꯥꯃꯦꯟ ꯅꯤꯉꯣꯝꯕꯝ ꯍꯥꯏꯌꯦꯕꯀꯣ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎꯔꯥ ꯍꯥꯏ ꯍꯣꯏ ꯑꯣꯏꯗꯣꯏꯅꯦ ꯀꯖꯤꯟ ꯑꯣꯏꯗꯣꯏꯅꯦ. ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯇꯥꯡ ꯈꯣꯡꯃꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ. ꯕ꯭ꯔꯣ ꯑꯅꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ. ꯕ꯭ꯔꯣ ꯑꯅꯤꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡ ꯃꯩꯇꯩ ꯈꯨꯔꯨꯝꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯗꯣꯛꯈꯤ ꯃꯥꯅ ꯃꯥꯡꯈ꯭ꯔꯦ. ꯃꯥꯡꯗꯦ. ꯃꯊꯛ ꯀꯩꯅꯣ ꯃꯊꯪꯗ ꯌꯦꯡꯈꯣꯝ ꯁꯨꯜꯕꯔꯥ ꯍꯥꯏꯀꯣ ꯃꯊꯪꯁꯤꯗ ꯁꯨꯔꯕꯂꯥ. ꯅꯣꯏ ꯑꯅꯤ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀꯣꯂꯦꯖ ꯑꯣꯏꯔꯗꯤ ꯁꯦꯝ ꯀꯌꯥꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯦꯝ ꯀꯩꯅꯣ ꯁꯦꯃꯤꯁꯇꯔ ꯁꯦꯀꯦꯟ ꯀꯥꯗꯨꯅꯦ. ꯑꯗꯨ ꯀꯣꯂꯦꯖꯅ ꯑꯩ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯧꯔꯤ. ꯑꯩꯒꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ. ꯃꯊꯪꯗ ꯎꯃꯦꯁ IC4U ꯍꯥꯏꯀꯣ ꯗꯨ ꯌꯨ ꯋꯥꯆ ꯑꯦꯅꯤꯃꯦ ꯐꯦꯚꯣꯔꯥꯏꯠ ꯑꯦꯅꯤꯃꯦ ꯋꯥꯟ ꯄꯤꯁ. ꯍꯣꯏ ꯑꯦꯅꯤꯃꯦ ꯌꯦꯡꯉꯦ ꯐꯦꯚꯣꯔꯥꯏꯠ ꯑꯦꯅꯤꯃꯦꯗꯤ ꯋꯥꯟ ꯄꯤꯁ ꯑꯣꯏꯗꯣꯏꯅꯦ. ꯑꯅꯣꯞꯄ ꯅꯪꯗꯤ ꯀꯩ ꯍꯥꯏꯅꯣ ꯃꯊꯪꯒꯤꯁꯦ ꯌꯨꯖꯔ EM ꯍꯥꯏꯀꯣ ꯃꯃꯤꯡꯁꯦ ꯑꯅꯣꯞꯄ ꯅꯪꯗꯤ ꯆꯥꯕ ꯅꯪꯍꯧꯔꯣꯏꯗꯕꯒꯤ ꯈꯨꯠꯆꯥ ꯆꯥꯔꯦ ꯅꯪꯒꯅꯤ ꯇꯞꯅ ꯆꯥꯎ ꯀꯅꯥꯁꯨ ꯆꯥꯔꯣꯏ ꯅꯪꯒꯤ ꯆꯥꯛꯇꯣ ꯍꯣꯏ ꯑꯩ ꯈꯔ ꯑꯗꯨꯝ ꯇꯧꯕꯅꯤ ꯂꯥꯎꯕꯅꯤ ꯀꯥꯏꯅ. ꯃꯥ ꯈꯔ ꯇꯧꯕꯅꯦ. ꯃꯊꯪꯁꯤꯅ ꯁꯣꯐꯤꯌꯥ ꯃꯥꯏꯕꯝ ꯍꯥꯏꯀꯣ 6840 ꯍꯥꯏꯀꯣ ꯁꯥꯏ ꯊꯥꯗꯕ ꯃꯤꯡ ꯈꯪꯗꯦ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯣ ꯍꯥꯏ ꯃꯥꯏꯁꯦ. ꯀꯣꯏꯗꯦ ꯅꯨꯄꯤ ꯑꯗꯣ ꯀꯣꯏꯁꯟꯁꯦ ꯀꯩꯅꯣꯁꯤ ꯂꯣꯏꯔꯕ ꯊꯤꯡꯊꯕꯁꯤ ꯂꯣꯏꯔꯕ. ꯍꯣꯏ ꯌꯥꯔꯦ ꯀꯣꯏꯁꯟ ꯂꯣꯏꯔꯦꯀꯣ ꯁꯤꯗ ꯀꯣꯏꯁꯟꯁꯦ ꯄꯥꯕ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ. ꯉꯁꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯚꯤꯗꯤꯑꯣ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯕꯥꯏ.